Governor Moreh Da Chattuna security gi Phibam Yengsinkhre. Manipur gi Governor Laxman Prasad Acharyana Tengnopal District ki manung chenba Ngamkhai Town Moreh Da Chattuna security gi Phibam Yengsinkhre. Governor na manga suba Assam Rifles ki battalion headquarters da IGP Kabib Manipur Police ki senior officer amasung Assam Rifles ki makok thongba official sing unaki. Kuntaruk suba Assam Rifles ki commander Brigadier Bedpal na Tengnopal District amasung Moreh da Hauzik oiriba security gi Phibam gi matangda Governor da paudam ki. Governor na district adu da lairiba miyoi sing asoi engam thokhandanaba amadi matik chana security gi cheksin thorang lokhatnaba mari leinaba official singda pautak pikhi. Moreh gi tongan ba civil society organization singi mihut singsu unabaga loinana makhoida tengnariba khudongchadaba singsu taki. Governor gi maikaidagi tangai fadaba thabak thoram sing paikhatkani haibagi thajaba pikhi. Tungda Indo-Myanmar fencing gi thabak paikhatliba sing adubusu yengsinbaga loinana border road task force official singasu unaki. Loinana fencing khabagi thabak paikhatliba adugi matangda su paudamki. Moreh Higher Secondary School amasung manga suba Assam Rifles Battalion Headquarters da hangba relief camp ta leiriba miyoi singasu unabaga loinana relief material singsu yenthoki.